खुरुमजरी ISTV की पाव यंगबिरी बपुन मपु तरान उक्सरी अहनबदा मरुबा पाव एजुकेशन साखन नबो नबदा रूलिंग अमसोंग ऑपरेशन थीदना मियाम पुना होनमिनसी हाइना से मिनिस्टर फोंगदोखरे नेशनल हाईवे नंबर 2 दा एग्रीकल्चर डिपार्टमेंट यूरिया पुसिलक्त्रिबासी NSN IM की टैक्स अमसोंग अतई अपन बकया लेवननि हाइना एग्रीकल्चर मिनिस्टर एम दिनासी न फोंगदोखरे अमसोंग CPI की रैली पुलिस न तनखाइखरे हयु पुंग मंगादगी मणिपुर बन कौखरे हौजिक मपुंग मपाव मणिपुर की तुंगी लाइबक लेपदा असोब थौदांग यागदौरिबा एजुकेशन असि साखननब होनबदा रूलिंग अमसोंग ऑपरेशन थीदना मियाम पुना होनमिनसी फई आइबा सेशन सिंह तौबियु हाइना ngasi सतकिबा असेंबली सेशन दा हाउस लीडर ओरिबा स्टेट मिनिस्टर ओक्रम इबोविन फोंगदोखरे ngasi tongan tongan ba demand ahumgi khanarapदा ऑपरेशन MLA डॉक्टर आई इवोन बिना पॉलिसी कट ओइना पुखलकपा वाफमदा स्टेट मिनिस्टर की वारुल फोंगदोखिबनी ngasi पुथोखिबा डिमांड सिंह अदुदी एजुकेशन कॉमर्स एंड इंडस्ट्रीज अमदी सेरिकल्चर ने एजुकेशन की ओइना लुपा क्रो सनिपान कुनमा थोइरोम डिमांड की बजट याउरी कॉमर्स एंड इंडस्ट्रीज की ना लुपा क्रो मफ्तरानी थोइरोम अमसुंग सेरिकल्चर की ओइना लुपा क्रो मफ्तरा मा थोइरोम याउरी ऑपरेशन लीडर डॉक्टर आई इवोन बिना एजुकेशन की पीरिबा बजट असे थबक तौरिबा कर्मचारी सिंह तोलब खाइदोक्रगा सरुक अमखक्तमक लेमवी पृथ्वी की ओइना एजुकेशन डिपार्टमेंट असे ह्यूमन कैपिटल लोमदा लोंगनदुना सेल यामना थादरी अदुबा मणिपुर की बजट असिदी करिसु याउदबगा सब माने हाइना कट पॉलिसी ओइना पुकलखी हाउसिंग मणिपुर दा एजुकेशन असे प्राइवेटाइजेशन रोमदा लाखपगी ममी उरे मफम अयामदा कोचिंग की ट्रेंड अमा लैरी क्वालिटी एजुकेशन अमदी क्वांटिटी की मरकता समन्नब फावी हाइरदुना एजुकेशन पॉलिसी लैतबदौना तौरे फोंगदोखी रेगुलर प्रिंसिपल खनबदा मेरिट लिस्ट खनबगी महुता सेनियरिटी लिस्ट ओइना चले मसिना एजुकेशन दा मगुल लेब वाटकनी लिस्टनी तारानी थोइदा SSA की मखादा फिजिकल हैंडिकैप मियोय तारानी पान ओजा ओइना खंगतपदा मियोय मरीगी ममिंग हंजना याउखी मसिगी मरमना करिगिनो कर्म मतमदा मणिपुर इकोनॉमी फरगा तुंगी मणिपुर लेपकदोरिबनो हाइबो वाफमसो डॉक्टर इबोन बिना फोंगदोखी UGC की नॉर्म्स मपुंग फाना सनदबना मणिपुर की कॉलेज सिंदा लेरिबा ओजा सिंदा अवाबा कया थेंगनरी डाइन हार्नेस की स्कीम दा फिजिकली चैलेंज पर्सन सिंगी रिजर्वेशन लेतबसी लाइबक थेबो वाफम नि हाइनसो MLA इबोम साना कट मोशन पुखटकी अमरोंदा TSM कुमाना SSA अमसुंग RMSA की स्कीम मपुंग फाना सनब ngamjingeda मतौ करमना रुसागी कानबा सिंगलोबा ngamgadoribano मणिपुर यूनिवर्सिटी ना सेंट्रल यूनिवर्सिटी ओनख्रबा मतुंगदा मणिपुर स्टेट की ओइबा तोंगानबा यूनिवर्सिटी अमा लैननबा कट पॉलिसी पुखटकी लोइनना क्लास 9 अमसुंग 12 की सब सिलेबस दा असोइबा आरानबा कया लाइरिक सिंगदा थेंगनरी मसिना महिरु सिंगमदी ओजा सिंगदा लाना लमजिंगनबा असोबा मरमनी मसिदा मणिपुर बोर्ड ना येंगदन लेरिबा असि करिगिनो हाइबो वाफम थमकी अमरोंदा स्टेट मिनिस्टर ओक्रम इबोबिना मखा तारदुना एजुकेशन सेक्टर दा बजट यामना पिकलिबासी मणिपुर की सेल तुंगी फिबम फतबननी अदबो सेंट्रल स्पॉन्सर स्कीम नि मखादा लुपा क्रो साथरुकलोम लौननबा प्रपोजल लेरे मसिनासु एजुकेशन सेक्टर दा चाउना मतिंग ओइगनी हाइरदुना हेल्थ अमसुंग एजुकेशन सेक्टर दा सरकारना फुल प्रायोरिटी थमले गवर्नमेंट स्कूल सिंग मराई साइथरपगी मरम कया लैरिबासी हेना फगननबा असोइबा सिंग पुथोकमिनदुना ह्यूमन रिसोर्स डेवलप तौननबा होनमिनसी ममांगी सरकारना ओवरड्राफ्ट ताबगी अवाब सैथिंग लैखिबना मणिपुर की इकोनॉमी दा ngasi फावबा अवाब सैथिंग कया नंगली हाइबो वाफम से मिनिस्टर ना फोंगदोखी ngasi की डिमांड सिंग ngasi की कट पॉलिसी पुखटपदा MLA RK इमो जांगहेमलुंग पानमई केस जोय किशन TS बिसोजित अमदी सामुएल राइसोमसु सरुयाकी नेशनल हाईवे नंबर 2 दा एग्रीकल्चर डिपार्टमेंट यूरिया पुसलक्त्रिबासी NSN IM की टैक्स अमसुंग अतई अपन मकया लैवननि हाइना एग्रीकल्चर मिनिस्टर एम दिनासिना फोंगदोखरे ngasi सथकिबा मणिपुर विधान सभा की मिफमदा MLA जोय किशन हंगबा वहांगी पाखुमदा माना वाफमसे फोंगदोखिबने MLA जोय किशन ना मखातान हाइकिबदा प्राइवेट लीडर सिंह दा हार सिंह सिंगंद्रिबासी करिगिनो अमदी सब साबा नियोंगी मतुंगिना हार सिंह असि सिंगलक प्राइबो वाफम फोंगदोखी मिनिस्टर नसीरना सरकार की अपीबा रेट ओपन टेंडर तौरगा सिलसरदगी इम्फाल तमना हार सिंह असि पुसलपने मसी ओपन टेंडर तौरबा मतुंगदा सरकार की पीबा रेट मतुंगिना
फार्मर्स यौहनबनी कनागुम प्राइवेट लीडर्स रेट असिदा पीब ngangani hairabadi har sing karisu kaidi phongdoki amanomda laisum ibomsana PhD minister gi pungning singsaladuna department sig makhada paikhatliba tongan tongba scheme kaya gi thabok sing ase mapung fan loisindaba madi matam henba kaya yauriba asi kari action lokhanaba thawrang tawri haibu wafum phongdoki minister Hemos Chandrana paukum piraduna asoiba lairiba sing ase kumna thigatlaga paikhat pa yaba thabok sing paikhat kani haiki se minister o ibo minaso MLA ibom sagi wafam yaning ma phongdo laduna matam sana thabak sudaba masung loisindaba thikadar singa sigi mathakta blacklist sarpan singba action khara lokhulabadi matungda department khudimaki afaba oigani haibu wafam phongdoki Manipur Sarkar se hiram khudimakta fail oire haibu wafamda CPI Manipur State Committee na irawat bhavan laiba makoi office tagi assembly tamna release na bhonabada police na irawat bhavan masung BT Road Mapada Thatuna Salan Kidre Miyamadu control Taunaba Police na smoke bomb kafkre ex MLA N Mangi Dr. M Naramasong party asigi lusingbi kayana sar yaduna nungtil pung ama makhairom taba matamda CPI office tagi thorapada police kambu amana rally du satnaba khangangi nakalani da chauna muknaba thorapadagi police na smoke bomb sijinaduna Miyamadu control taugi rally aduga mari lenana CPI gi lusingbi sakhina lamdamasi Congress sarkar na drug state on thoklei nupi angang ikai kunaba ngak pungamdre haigi Dr. M Narana Congress sarkar asi miyangi mayokta laiba afaspa lokthonaba puksel sengna honadaba sarkani haigi en mangina sarkar asina sasu naitabadagi miyamge sakwa thaurangi thabakaya paikapa ngamdre asoiba sing losinanaba honadun leire phongdoki Public private partner ki namada lanai mioi de pichok tuna laire ba kangu singye sigum la balai mungam da bagi kudong tiba ma lakwa se lanai ge dum la hospital la lai de pichok ba yaroi power sector da privatization tau ba yaroi thangna ba ising phangalu adu lene na mang mai marang kaina phangalu thumja Amarom da party workers singna yamna santi oiba khongsan ama chanaba thorapada police na tear gas kaftuna aso panangan kiba Congress sarkar asina miyam gi mayokta thabak tawduna democracy bu charam me sarkani hairaduna CPI Manipur state na hayang ayok pung manga dagi numidang wairam pung manga faba Manipur fumba Zen straight lauthokre irabut baban da pangthopa Pau ifam amada State Secretary Dr. M Narana wafam asil lautholaduna Manipur ki Congress sarkar ase Hitler gi mong da satare miyam gi kholau miyam da khanganing da basi sarkar na miyam gi saram metpani drug lalon basing faraga serak pibang amdraga democracy dadi ayat pan bapiri masigi mayokta akan ba khongjang sangsilagani haiki yamna ganatantric oiba mong amada khoi dabi sing asi pukhatjagna assembly tamna chakke da basida lamkhang da police force si nioi cha kayana hekta aikoi bu chin men dauna chalandaba arapadi lakba kaya su lamkhang da gari da check torga mi amata changhandaba yamna fascist ba Hitler gi sasono gi mongda ngasi ganatantri we movement si suppress tore loinana tiar gas amasung darkar oidabada bomb langsilabdana ngasi da sopan yore ekoi karmiyama maibam sanahanbi sing koba sahi kunthra manga taruk surba tentha dagi nupa machama yam thina sokna hoji rims the operation tawri sina marmoina police ki behavior asi sarkar sina andolon to honba yade hekta phudaro haibagi pirakpa yathang mali maramaduna koi penda basi phongdo poina yam ganatantric poina hayeng asi jun gi tarik kunma thoi ayuk ki pung manga dagi numidang weram gi pung manga phauba general strike Manipur sin thungna kaujari sin thale piba ganatantric institution asi kannana bhona miyam asi ganatantric right adu kannana bhona bada tangai phadana miyam gi waga da punumaksi koina kupna khana jaraga general strike asi da sarup yabiyu Imphal West District Police Command na KLA gimi ama Seraph Court ingana ayo farami adudi Linmin Land Khongsai Elias Lawrence Apokpa Lungalet Khongsai Molong Village tagin haina Imphal West ki SP na thokpa Cherulamana hai
Sanila Tokiba, Todok Amadagi, Miam the Sangsilaba Kongjanga, Matau Pantokiba, Paumi, Tangjam Nanau, Police Kinumena Panduna, Laikidabagi Matang, Sem Kiba, JC, Masidagi Mutakre. Naro Lay Sema Club Sang in the Pantopa, Pong from Amada, JC Ko Convena, Lay Sang Tem Pratafna, JC Natan Kiba Davi Sing, Sarkana Pibadagi, Mutapani, Tangway Bandagi Akoibada, Lady Bamia Mamasung, local MLA, Zoe Kishana, Kana Honabi Badagi, Davi Singasi, Pangmane. Nanaugi Ning Sing Kubamasung, Memorial Park Ama. Sanana Bamasung, Holama Sanabagi Makata Batabak Singdi, Naru Laisema Club Amadi, Paumi Singi upon Mavodi Amadi, Amzuga, Tanaraga, Baikalagani, Haiki. Winana Anakpa locality Naru Laisema Club, Masigi Kenosi, Makataba, Pagil, Maki Monkongi, Pagilin, the Magi Station, Shemui Matangidi, Makataba, Club, Nainasina, the Bureau. Winana. Hangiban area ki praja sing amsu manipur miyam na JC da PB giba aduga naharo le semba club da PB giba sahjog khidmat ekoi lamanton sinjale Laikhidraba Paumi Nanaugi Loinabi Narmadana Numit Aduda Duty Taba Nomai Kapata Senaba Personal Sing Matakta Sarkana Maralgi Matungina Cherak PBU Amaromda Maki Masani Yopangamnabagamak Sarkana Tabak Ama Happy Basida Apema Fondoki. I want to die with the Sasi near to put the sumo. Never ein Heisen Aduga Maraleba police personnel so aina Matisaba Sera Manipur Sarkar Madi Bharat Sarkar Yauna Tai per type talk Sathariba URF ki Home Secretary Madi Kadarani Sakandaba Singna Kamla Pak Maninga Leba Adas Laboratory Mamangdagi Fagre Masigi Mamangda Masigi Matang Ngasi Manipur Press Club ta Paumi Singa Unabama Pangtokre Pang from Aduda Home Secretary Gi Loinabi Lum Asigi Women's Wing Gi Commanders ODB Puyam Memton Laima Alice Sabitrina Fondo Kibada Fakra Bamir Sing Adudi Home Secretary Puyam Mongyamba Alice Risikanta Sahi Yakimanga Apopa Laikidra Indu Kurai Singabam Lekai Dagini Sub Supreme Committee Gi Member Huidrom Sandikoma Alice Pamel Sai Kuntranipan Apopa Huidrom Kunjao Yumnam Huidrom Dagini Atop Amana URF ki member Yumnam Sandikoma Alice Rajani Haigi URF ki Assistant Publicity Secretary Poinu Luang Yauna URF ki Kadar Singhi Loina Bikaya Yauna Pangtokiba Thoram Aduda Memtona Makhatana Fongdokibada Ngarang Numiding Bapung Numima Matung Pung Taranito Minitara Mangarom Sabamatamda Huidrom Sandikoma Giluinabi Sandihagi Physiotherapy Taunabam Home Secretary Puyam Mungyambagi Diabetic Sect Taunabagi Spining Milaleba URF ki Kemtagi Adas Laboratory Laki Sandikomar Giluinabi Sandiama Memtona Puna Adas Laboratory Manunda Sankringeda Makoy Ohum Tavira Karamada Tongduna Mapala Lehuki Memtona Adas Laboratory Gi Tongnauda Yangbada Masam Tiena Kakpa Civil Dress Serpa Security Force Singnaba Singna Kar Angoba Ama Tongduna Laklaga Wari Sanabu Uki Madugi Matungda Tavira Kar Adu Yauna Makoi Ahomak Fadana Pukibani Masigi Matangda URF ki Chairman na Manipur Sarkar gi Mailaba Mir Singha report Taukre Santi Kilometer Sangsilba Singbo Security Force Amatana Papapunba Yaroi Haina Yanaba Laying Serekta Peace Talk Tugaiba Man Matong Satarapasi Yaningdi Manipur Police na Peace Talk Asi Tugaina Basilabra Haina Kali Peace Talk Tugaina Honor Labadi URF na Chapsana Tianagani Haiki Peace Talk Asi Mawong Maril Tarak Trabadi Amukhana Yuzi Takibasu Yai Sathariba Peace Talk Asi Matangda Union Home Secretary Anil Gosamina Infalda Laklamba Aduda Punna Paminaduna Wari Sanakrabani Haiki Tanti Wari Sanariba Group URF Matakta India ki force kuding magna Habadi Army Paramilitary Force Paramilitary Police State Force na singba Security Force kuding magna Kuthaba Paba Kunbayaro Habase Yaurabane Amaromda Mu State Police Oregana Karigi Higher Authority da Ipa Piraktana Heta Paba Kunbayara Tanabu Pantena Bayalba or Pasta Ain Hazening Manipur Police Department na Taseng Santi Diwai Sanaba Asi Tangai Baksena Palm Dribana Natraga URF Intelligent Wing na Thagi Pikalapa reporter Mayek Sena Paliba
Manipur State Police na Santi Wai Sanaba asi Thugaina ba sinbada yawe haibasi chumlabra Numit mangani sumasatagaba asa facilitator singi asa modul taruk amasung tariki ahan round gi training program ngasi hudokre family welfare office ki conference hall da pangthukiba training program hudopaki thoramda family welfare gi director amadi NRHM gi mission director Dr. O Ivo Masamas amadi asa NRHM gi state nodal officer Dr. K Razuna thoramad sar yaki district kayadagi lakpa asa facilitator singna sar yakiba thoram aduda wangang laduna mission director Dr. O Ibom Sana asa singna nupi sing miro laba matam amadi angang unaba matamda asobo thaudang lauri state asigi infant mortality rate ki matung ina ratio si angang lising amada taramathoi khaktani baraki state singa sangdam nabada state asina khwaidagi namely masi apapa khudam amani hauzik lairib angang sibaki sang asisu amuk hena handan mamathau tai phongdonaki Pasoi Kendragi Manung Sanma Tagil Kongbal Commandem Laikaigi 19/9 amasong Ward number 1 da laiba Thoksom Rajan Kobami Amana Laikaigi Seng Yanbada Yuriamadi Diamond Har Yaurokibagi Matangda Food Safety Department sample komdana Mainaba Singda Sayang Tauna Tabak Packet Pahogre Wafamasigi Matangda Sarkagi Mainaba Department Sing Maikadagi Chapsaba Matang Masi Faba Kangalapa Laitri Masi ISTV News na Tagil Kongban Commandem Laikai the Labor Thoksom Razianga Makatana Unarubada Mangna Fongdorbi Matungina Sing Singasi Kendragi Nominigi Kutangda Irumbam Razian Kauba authorized agent Amada KZ Kuntra Sanba Seng Bek Taramapanamadi Maki Manau Nupa Thoksom Brozenda KZ Kuntra Sanba Seng Bek Kulumdoi Piraki Maki Manau Nupa Brozenda Seng Yenba Sangdabadigi Mahakna Daita Lauduna Laikai Asida Puna Seng Bek Kulumdoi Asigi Manuna Seng Bek Kunitoi Yantopada Kunmathoi Suba Cheng Bek Asida Yuriamadi Diamond Harasi Yauramani Haiki Masigi Matungda Department Ki Marilenaba Official sing laktuna makatana sing singadu yendana makangal lamle masina taba tabak thorum amata hauzik fawagidi lakhulak laitri haiki Manipur People's Party Youth Front ki oina tongan ma kendra singda maroiba thau pugadaba sing khalle asigi youth ki president Ronel Maitain thadorpa chirulaman hai Manipur the Inner Line Permit System Sanana Bahaiduna Joint Committee on Inner Line Permit System Sanalu Haiduna Sangsilaba Khongjangi Manung Sana Ngasisu Tongan Torba Mafam Singda Mahiro Yauna Mian Wakan Mifam Satakri Laipa Kanma Aluf Sana Mahi Lining Kon Sangle Lamadi International Manipur Mothers Association Sinduna Kaisampat Lairebi Lampakta Wakan Mifam Satakri Wakan Mifam Asida Laipa Lusingba Lusingmi Kayasu Sharuyaki Laipa Kanba Aluki President Birendrana Thamagi Manungda Manipurda ILP Sanangadabani Haina Dabi Tauki. Akwai lamtam masi da akwai ngaksenaba lamtam masi lamsin ngaksenaba ina sin ngaksenaba elong masi ce asi kanbinaba sarkarna akwai elong akwai lenga sathona hona biu haibagi wafam do masi thamjabani Ras Baban Mamangdagi Pureiromba Kongnang Kong Koyatong Amadi Post Office Mamangdagi Ya School Fabada Nauna LED gi strip lamp sing Paliba Electric pole singda Makalamadagi cable wire sing Pudanaba Infal Electrical Division number 1 gi EE Ibosobana Kangalakli Atopa Mafam Singdasu Nauna Yungliba LED gi strip lamp sing pole sing amadi atai atopa nauna yungba pole sing da makalamatagi cable wire pudana bakhangalakli kanagumsina cable wire sing pole sing da punduna puramba thoknabadi department lakholakpa afafatagi daita masamasana pugadabani su hairi Sahi umpu surabi tangkul nupiama ref taukibagi wathok fong saringaida class 12 ki parikha da subject ani da latest satuna first division da pass tauki nupi masamasu ngaranungtil pobokta ref taubikri hairi Taudo asijari police station ki manung sarma mafam da thokibani victim orabi nupi masadu yari pok sangam dabidagini Universal College yari pokta ki class 12 pass taurakibini victim masana ISTV news ta fungdor kibada ngarang College asida makhatana tamthanabagi dama form loba laki numit matung pungkhai muksapa matamda mahana college get yawrapa matamda alto ka blue masu amada tongdana lakpa marks upa mi anina ma putungdagi roman amana masin melakpadagi mahak gyan mangki
ahing nongyai adwaida mahak masagi konthongda langthok lamkhibani miyoi sing aduna mahakpo izat mangan bikiba galunana phirol singsu sagai biramki hai tawdo asi thokthrangi mamangda yaripok singadagi tas khan kauba phone da khangnaba miyoi amana mahakpu logani haina kihalakpa golena atopa miyoi kharnasu phone da kihalaki balai tha makhai amarongi mamangda blue masugi actor kada miyoi mari laktuna mahakpu thiram ki basulai mabu izat mangalam ki bas miyoi singadu akan maserap pianingi phongdoki Thaudo sigi matangda yaripok police na case register tauraga ticket pa hokre lenena victim oirabi nupi masado ngasi rims ki forensic science ta pukatuna examine tawba hokre hairi ISTV network ki program sing mapungfana digital format ta wanthok na bamadi set top box ke khuthangda miyamda hanadagi hena tongan mamakal gi kanaraba program sing sandoktuna yenganaba BT road ta laiba gami sing arcade ta laiba network asigi office ta anuba makal gi machine kaya stall tawbagi thabak sathari masina maram oiduna miyamda hauzik sandok leba program sing channel kharada mami singdaba amadi program mutpana singba khara yaurakani masigi damakta network asigi program sing yengliba singna waro bidanaba network asina appeal tawrakli MBBS BDS की कमन एंट्रांस स्टेट मणिपुर सरकार के कैबिनेट मिफमना पांगथोक हननब वारिप लौकिबबु ऑल ट्राइबल स्टूडेंट्स यूनियन मणिपुरना नुंगाइतब फोंदोरकली खुराई तिनसिट रोड मतम कुइना कोइलास थाबिदना थमले हाइबगी वाहौदा लमदमदुगी मियाम थोरतुना लंबी थिंजिनख्रे तखिल संजम बाजार ताब लंबी असि सलिबा जनवरी थादा कोइलास थानबनि हाइदुना WVM लौरम मतुंगदा थबक लेपखि हाइरि मसिना मरम ओइदुना नोंग ताब मतमदा लंबी असि फाउदुना सप मतमदा लाइखोम थोमन खिदुना एक्सीडेंट कया सु थोकरे नुंसा साबा मतमनन ओफुलना सोरोकी मताइद लैब मियोसिंग लैब याद्रे Maynabasingna namit humnigi manungda koilas thananaba sindrabadi lambi asiki mayayda tawthoktuna matam pumagi oina thingjillagani haina lamdam adongi nupimana phongdoraki Mama eni long mathausil sathaduna Naga People's Front po Manipur da puslapada nakoidana saukatuna prajada sauna namthak tawkiba Manipur gi Congress Party miyamna para tamibagi matam oi haina Indigenous Kuki People's Forum gi President Rehang Sothinangasi Manipur Press Club da pangthokiba pawmising unaba mada phongdokre Congress sarkar na matam sana sason tawbada lamdam asida corruption gi sang wangkhalakle masi matik sabalu singba leitabada gini haiki su tawriba laloba sing sarkar na makhoi gi damakta matik saba thabo lakhat tabasi asob yahu ama lakna masak oigani haiki Reformist Students Front ki ngasi nauna Imphal East District Committee amadi Andro Unit Semgre Hiramasigi matangda front asigi President Naipu Komna Irib Unit singasi Mahiroi Kunai gi damakta thabak thorom kaya tawnana bapanamda semani Kanglaipa Communist Party KCP ki anova letterhead Jun Kundagi hauna sanaragani Jun Kungi mamangda letterhead punamak makhatana sanaroi haina lup asigi member in search information and publicity yes mangana thokpa chirul amana kanglali Sayasigi Jun Kun Fabagidi Sangsin Bahokraba Akangna Hiram Tabak Adugi Damakta Oina Suznakiba Party gi letterhead adu hiram thabak adu mapung fana loi sindri fauba party authority na adamak sakhangi gani hairi hana party ki finance secretary Tom Tin Maitai ki mahutta nauna thau puraba nongan Maitai gi khuyek mingi makhada party ki finance department ki thabak thorum khudimak sangslagani hairi Meaning Tina Sataba Laikai Maraksu Oidaba Mafamda Street Banders in Port Yoluso Haibasi Yavangamloi Sana Kaitilda Port Yoluso Haibasi Hanedaki Port City Haiduna Yaraktraba Mafamni Haina Quaidaman Kaitil Lambi Mataida Pofam Pambi Lupna Pongdorokli Manipur Press Lapta Pangtokiba Paumising Unaba Amada Lupasiki President Posamam Samasakina Housing Ladiba Kaitil Homgi Ahanba Mathol Singasi Street Banders Sing da Piba Yadrabadi Gambir Sing
shopping की मनिंग temporary set की ममांगदा लाइरिबा हाउसिंग ना सरकार की लोइसंग लाइरिबा पारिंग असिदा मफम पियु सरकार की लोइसंग ना सना कैथल ओइना थाबिरो तोमिसना स्कूल दा कैथल साबिगे हाइबसु नुंगाइते स्कूल असिदगी तुंगी योमिरेल कया पुथोक्तुना लाक्लिबनी हाइरी अखोय से अकियमोगी ओइना थोरपदि नथिगे ताइबा पैसा खरेसना गवर्नमेंट दसु मनाकुं छादनबा इजासिंसु मी ओयरकनबा लेबाकी दमक्ता सुमना मथौदा पांथुपा ngannaba honajabani रामलाल पालदा नुपी महिरु सिंह तमन मदा अथिंगमल लैते अदबो नुपी ngaktage oiba madi han school asida tamlak eba महिरु सिंह बु तानथोक्तुना अतोपदा तमनगनी हाइबसी रामलाल पाल हायर सेकेंडरी स्टूडेंट्स यूनियन ना यावा ngamloi hairi अमरोमदा स्कूल असकी प्रिंसिपल अमदी वाइस प्रिंसिपल यूनियन ना बॉयकॉट तौबगलुना ऑफिस की का सो लोचन क्रेसु हाइरी जुन तारा निपान के थौरम अमुको अमदी यूसीएम अनिना पुन्ना पांगथोक मिनकीबदा मतेंग पांगबिरकीब खुदिमपु ऑब्जर्वेशन कमिटी की माइकेदगी थागतपा फोंदोरकली अमरोमदा जुन तारा निपान लिसिंग तारा हमदोगा मरि लेना सेनखाई तुमखाई पुनमक सयसिगी ओइना लेपले हाइरी ngarang Sanabadi district ki Rongban Khollel da Assam Rifles ka nomai kamna bani haiba thodokta asopa mioi ama ngasi Imphal gi private hospital amadagi minister amadi MLA laklaga hospital dagi pukhri hairi ISTV news na phangba pawgi matungina soklaba KNF ki cadre adugi maming Thangboy Kipjen Elias Benjani sahi kundaret apopagi mingna Satai Kipjen kawi Sanabadi district ki Haibung village tagini ma KNF ki Kofrel gi thakta laiba cadre ni en Batalena ibani hairi soklaba Thangboy Kipjena Fongdorpada ngarang ayuk pungmang makhairom taba matamda camouflage setpa makhoi tararom kul aduda pothaduna lairingeda Assam Rifles singna koisilaga nomai kapselapadagi mark yetam khoninda soki mangna paiba nomai adu atopa kedar singda Sinaram laga makhoi sing sian kinaba paukthak piram laga lokta sindaduna hingobani haigi ngarangi nomai kapna bagi thaudok aduda asokpa kedar ama lairi haiba pauk thabadagi mafam aduda Assam Rifles ki officer amana lusingba timama thomjilaktana tijanki officer aduna phongdok lambada ngarang nomai kapna bagi thaudok aduda asopa mioi ama lairi haibagi pau fangbadagi misak adu sumbra haina khangdok nabagi damak lakpani asopa mioi adu phaba amasung ain yoba thab lakhutpadi police ki mathongni haina pau misingda phongdolamki mafam aduda Imphal West ki osina lusingba tim laktana wahang pang sathaki osina pangmisina phongdokibada nomai kapnabagi asokpa mioi ama lairi haiba pau tabadagi thijinba lakpani adubu Mailanaba police station na thodo asigi matang de FIR sanuna tigatpa leramdabana mahakpu phabagi thabak hauzimaki oina satharoi mahapun nomaina paliba si matau kamdauna no haibadu tijingani hospital gi authority da asopa mioi police ki ayaba yaudana thadokpa yaroi haina khangalamle phongdoki hospital aduda suda yauriba KNF ki general secretary Arun Kipjen atai makok thongba Kedar Singh Sirs ki lusingba Singh civil society organization ki lusingba Singh Kangpopi Kendra ki MLA Namsa Kipjen amasung IFCT minister ngam haukipna singba mioi kaya thomjelaki minister ngamthang haukipti mafam adudagi thuna hanki thododagi matangda KNF ki general secretary Arun Kipjena Fongdorapada Soklabami asi Makoigi designated Kemta Nomai Singing the Sopani Marangi Nomai Kanabaki Taudo Aduga Marinati Haina Sengdoki Tung the Gari Amada Haptuna Hospital Adudagi Asopami Adu Mafam Kangdana Puduna Satki Su Sanariba Laluluf KNF ki Kadar Nomina Pandana Soki Badu Tawal District ki Bongbal Kolenda Airga Kutuna Bada Soki Banate KNF ki designated Kemta Santri Taring at the Soidina Katokiba Nomai Maruna Parmadagi Sopani Haina Nasi Lupasig General Secretary Arun Kimzena Fongdorkli Magna Makha Taraduna KNF ki Soklaba Kada Ani Adu Singman on the Laiba KCC Hospital Pukatuna like a Naki Tungda Civil Dress Serpa Masana Masabu Nipu Suba Assam Rifles ki Major Mukesh Haina Sak Taksaba Assam Rifles ki Officer Aman Lusingba Tim Amadi Manipa Police Commandogi Apunba Kutpuama Laktuna Fana Honaki Adabu Tungda Wari Sandraba Matungda Bab Tanaki Adabu Amuksu Amuk Assam Rifles ki Pijol Setun Amuk Fanaba Lakiba Laibak Tivani Su Sanariba Laluluf Ama Oibana Ground Rules ki Wama the Tapama Taude Matung the Sutauroi Nasi Tokiba Bab Tanadabadu Matung Amana Tokan Midanaba Apil Tauki
Now he actually tried to arrest with commandos, but once we went there and we discussed everything, it was sorted out. But very unluckily, I should say that in spite of being under SU, Assam Rifles wanted to arrest or wanted to take away people from hospital just for their personal interest, and we really condemn this kind of Assam Rifle activities. Ngarang ayu kumal lampakta sidun lairama mi adu asom khunawdagi minglung sang kaising ko bami ama oiramle makpo harpada senaba sing ain yoba serak piu haina emsu tangkhul katanglang long infal amasung tangkhul Naga Valley Students Association na davi tauri emsu et quarter de pangthoki ba paumi sing unaba amada tangkhul katamnang long infal gi president pamri so raiping na laikhidraba ningrum sang kaising asi mapa maina sakpadagi rims ta layang duna laibadagi jun tara treta apopo mapa gi manakta khuldagi sakibani mapu tamtina halaga tamlamadu yaningdi ataba matamda maralaiba sing faduna serak piu haiki emsu gi president thiam naresna security kungna lairiba mafum amada mi amabu tamtina halama sina sarkana miyamu ngak sen ngamdre tapani ataba matamda mihat pasing puthok piu haiki chi asigi sagi siriba ngang sigi lei naduna lairiba meisa kutuna lairiba magi mapa amadi family asi da tariba awabase sarkar gi makai de kisu akoina sangaga yenghaningi loinana yang athum matamda akoina thamjaningbadi sirim bisi si kamaina sirino masi murder case haitare ko gi hat kyauna hat pagi atemna hat pagi mongda halamba even sport mafam dang sagi nung ani na makok subagi I teiraga leramba nung phau leramba adu yamna pagi sanga da chatkadabagi mongda hatpani aduna masi koina condemn to udana tana atubada government na masigi ni hatpa singsi puthonabagi damakta kai amsu amadi hujik masi puliba pagi group sing ka punna koina atumudam masi puthokpina ro apel to sakangdaba singna selgi demand of hazindra thamliba singjamai waikhong lekaidagi waikhom lekaidagi en ibomsa athupa matamda thadorok trabadi civil society organization kaya galunena akan mihau lakadori ngasi JSN sinna tongan ba civil society singi lusingba sing yauba mifam ama WSC ground pangthokre mifam aduda UCM gi vice president Sandramanina ibomsa fabada dimapura leiba John Kobami ama senai khanglabasu ngasi fawa thab amata laukatran leibasi peningai oide sarkana hiramasi gi matangda thab laukatrabadi miyam gi akan yahu sangsingani haiki tusuan kaya amada tan chulei lejadana maran thangsin bigani aduga maral leiraba misak kaya amana haina humna koi manai masan mayam amaga loinana egoi achawa sang mayam ba lambi lanjaw sorokta I akung da jagara yamna maka lamna chatkani asu lejadraba tusuan basing aduna a lambi gi makaida amma tusuan chatkani Singjamai Khetri Laikai da Laiba case Bhakta Kauba Mioi Amabu Nomina Kaftana Hatnaba Honana Mihaiba Taudok Yaneva Fongdoktana Singjamai Khetri Laikai Community Hall da Miyangi Wakan Mifam Satagre Singjamai Khetri Laikai Apunba Chaukat Taurang Lufna Satakiba Wakan Mifam Asina Maralaiba Singi Matakta Sapsaba Tabuk Lokatlu Hairi ngasi eng nongyai matung pung amaram taba matamda yaripo kekru mathak laikai da leiba PhD division 4 Thawbal da AE oiba longjam Deven Koba amagi yumda saknaba singna nomai round kayamaram kapsilamle aduba so apandi nangau tre hairi police na thaudok thopam dagi AK gi kafo kraba maru tariat kap yariba maru ohum lokhat kre thaudok asibu yanne ba phone aduna laikai club mera paibesina wakan mipam sathakre makatana sigum thaudok thopan bidanaba apil tauri BPL card pinanaba order thopada sarkar gi thabak tawba mioi kaya yauri basi mainabo authority na mieng sangrabadi RTI gi mateng lauduna Oripok Kendra Ward number 6 ki card holder sina excel lorgani hai Oripok lai khulem bi mando ta pangtopa paumi sing unabamada card holder singna fongdo kibada ward asigi member anina yumthong na satuna imongi phibam yenglaga Mainaba DC the Tagatana Mio Sam Kuntramato or that Topagi Matunda Mio Ama Kaklaga Samu Kuntra or the Toki Masigi Manunda Mio Kunipan Gimahuta member Singna Tagat Kitaba Mio Singna Maut Sinba Sarkagi Tabuktoba Yauramani Numit Niniki Manunda Asumba Singba or the Miamda Kangadabani Haiki District Agriculture Officer in follow West Amasong Farmer Development Committee Nairangman in the Sindana Nomoyoiba Lomi Singi Training Program Galunina Karipki
पोट चै सिंगेन थोखरे थौरम मसिदा इम्फाल वेस्ट के अध्यक्ष CS बिजेंटी जॉय नोमाई थीम सो शरुया की बिजेंटीना लौमी सिंगना पोथोक हेना पोथोकनबा अनोब लौ पथाप सिंग सिजनगदबनी हाइकी लमदम असिगी उमंगलाई अरिब खुबा मोरिबा कोंग मलै थोंग फाटपम मसोंग सजीबु लैखुन फुनफम मनाक्ता सर साजिंदुना सयनबा थोलुदबनी खुबम असि कननब संगसिलब खोंगथांग खुदिमक्ता मैतै इनात सेमगत लुपना सर यागनी हाइरी हौजिक मखाता पाउ लाक्तंगेदा सानबगी पाउ नसिक सानबगी पाउदा लोवांग पोपा क्रिकेट स्टेडियम दा मणिपुर क्रिकेट एसोसिएशन की मिंग मखादा सेम खगेन पलिन सिंदुन सथरिबा ब्रजबिहारी पोल गोविंद पोल मेमोरियल क्रिकेट ट्रॉफी की ngasi sanakhiba match da blue hawk khuraina WCA terabu wicket trup tathoikre match asida blue hawk ki Robert Royna man of the match takre Bangalore थासिकी कुंतरेता की पांगथोकदौरिबा कुंथ्रानी पालक सुबा नेशनल मास्टर एथलेटिक्स चैंपियनशिप ता सर यागदौरिबा एथलेट्स अयुकी पुंग तरे ताबा मतमदा खुमल लंपाक स्पोर्ट्स कॉम्प्लेक्स तगी यास की पार्लियामेंट्री सेक्रेटरी पृथ्वीराज न लमथारगनी मरमसिन सर यागदबा मास्टर एथलेट्स ना मतमसान लाकनबा एसोसिएशन की सेक्रेटरी RK सोरजित के सेरोल अमना हाइरी इम्फाल वेस्ट डिस्ट्रिक्ट Kerom Association Sinna Lakliba July Amadagi Uripokta First Imphal West District Kerom Tournament Pangtholagani Tongan ba category da Pangtokadoriba Tournament Asigi Damak Tha Sigi Kunifan Pavagi Manungda Association Asida form Pishlaknaba Kangalakli Sarkiba Metha da Tamil Nadu da Pangtokiba Taramarik Suba Sub Junior National Power Lifting Championship da Junior Gi Installment of India Tagadaba Saikom Dilipta Trophy Singamata Piraktabagi Maram Manipur Power Lifting Association Amadi Federation Hanglakli Ngasi Manipur Press Club the Pangtokiba Power from Amada Tim Kos Wakiba Ravindra Amadi Saikom Dipaksu Saruyaki Sarkiba Me Tang Kundagi Kunmari Faba Pangtokiba National Power Lifting Championship Aduda State Asigi Official Yauna Sanaroi Kuntarina Saruyaki Maduda Saikom Dipakna Isnesta KG Sani Maudra Ben Presta Chama Maudra Duga Dead Lifter KG Sani Kuntra Thangatuna Strong Man of India Gi Title Fangadaba Adu Pirak Tabagi Maram Coast Ravindrona Vain Level Authority na Fondo Pirau Haiki MS Multicare Clinic Kurai Kumidokna Lemna Layamagi Kema Pangtokre Kem Aduda Miri Sahum Lomda Lemna Layanki Hauzik ngasino magiba ay nga sagi pao ICR Lampel Party ki pama pao gi matungina ngasigi khwaida ki sagi bagi sang degree Celsius kuntraum du dasmik ahum khwaida ki ingibana degree Celsius kunitu dasmik manga nungsite yawe sing mangi sang ayukta chada marfutaret nungthildana sada yankai taret losilapeda maraba pao na pizari Education Sakuna Nabahonabada ruling amasung opposition thidana miya punna hona minersi haina se minister na fongdokre National Highway number 2 da Agriculture Department na Urea Pusilaktribasi NSN IM gi tax amadi atai apanma kaya levenani haina Agriculture Minister MD Nasina Fongdokre amasung CPI gi rally police na tankai gre hayang ayukpung mga dagi manipuban kaukre masigi damaktadi ISTB ni pijaba pa matanga silusinjari miyang tabi ba punamapu amukana karumjari